Manipuri pau meeting tabiriba singbu BIDYASANA taram nokchari pau sandokna pizari Bosham na loba class 10 examination ngasidagi hokre examination asida punna mahiroi lising kuntra mapan chatret ka humfu marina saruk yari nupa mahiroi na lising kun chamriga tarani nupi mahiroi na lising taramapan ga chahunga yankhai marini Government school gi oina satra lising nipan ga chamnga ga nifuhumdoi ni aided school gi oina lising amaga chatruk yankhai ni thoi ni amasung private school gi oina candidate lising kunmapan chamnga ga humfumapan ni apunba exam center chamaga maudraga ni thoi ni Johnstone Higher Secondary School gi principal PH Mantri Singna Fongdorakpada exam asi ningthina oza singna ngak senduna pangthokli haikhe Mahiroi Singna exam ki damak irangkaya ama horakliba asi laibak thibani maru oina 12 standard ke satra singna pass mark wangna piyo haina tongan ba school singi Mahiroi Singna khongjang sangsilakiba laikre amade mari lainaba authority singa wari sanaduna gyan taminakre maru oina satra singna pass mark wangna piraga laina pass towning bage wakhal chelak iba asi hogatlak iba tungi yumbi oigedawriba makhoige punsida yamna khudong chadaba thabak amani laina exam thaning bagi hainabi asi asum leirabadi tongan ba Manipur gi wangmada tharak iba exam amata maipak pangamoi aduna tamliba lairik sing adu thawai yauna makhong sengna chumna chatkhiba darkar oi Pass Khaktagi Damak Lairik Tamgadaba Nate Hena Maru Oiribade Knowledge Tuni Haurak Iba Satra Singna Thengnagadaba Mayok Nagadaba Competitive Exam Kaya Ama Lady Hairiba Exam Sing Ase Pass Mark Wangna Piraga Pass Chaukiba Satra Amata Examination Adu Yaubgi Kudong Chaba Lairoi Aduna Satra Singna Wakal Tabiyu Exam Gi Damak Honagadabani Haukiba Chahi Covid na Mang Hankiba chahi kaya oza ama oina aikhoisu nungaizadaba fawi adubu hauzikti laina asisu fagalaklabanina class ningthina tawduna satra sing hanagi matogumna lairik takpiba ngamlagani covid lairi ngai matamdasu hauzikti internet ki oiba khudongchaba kaya ama fang labanina online class ningthina tawduna satra singda nongmagi oiba class pangthokle Hauziki matamda smartphone laptop leitaba imung leisilaktre aduna online class tawbadasu henna khudong chaba kaya piri mobile phone leizadaba imung kaya dasu Manipur sarkar gi maikaidagi khudong chaba kaya amasu fanghale Ukhrul district ki manung chanba lamlai chingfaida mioi ama opium kg mapan ka konana fare Manipur gi chief minister N Birena hodokhiba war on drugs ke manung channa khabaisoi OC special commando unit ke sub inspector L Bebekananda Singhna luchingduna TH Krishna Tombi Singh supervision makhada havildar L Kumar Singh amadi havildar M Akaton Singha na assist tawduna lamlai chingfai Presbyterian Church manakta frisking amadi checking chathabada ngarang numidang pung taruklom taba aduaida mioi ama opium kg mapanga konana faba ngamkhibani hairi faraba mioi asi thangminlem baite chahi kontramari apokpa khaipau baite lamlai chingfai POPS litan dagini nengnailem baite chahi kulhumdoi apokpa ngampu baite Gangpikon village Senapati cycle dagi nupi macha asina witness oiduna special commando gi team asina check tawbada amuba machugi polythene bag ama fagatke bag asida kg mapanlom oiba opium mobile phone ama sim card amade lupa listing humfutara go humdoi ga chamnga su thangminlen baite dagi fagatke haire Manipuri nupi singna saba iyong fi sing nongmagi mapalamgi machine gi pothok kayana mahut silakpadagi mutharakliba asidagi kananaba gi pandamda numinini chakadaba academic discourse Manipur University Students Union Musuna MSU MSF Desam KSA Suk amadi AMS ka khusamnaduna iyong fi amasung Manipuri khunai haiba thauram amangasi Manipur University gi MEMS Hall da pangthokre Ngasigi thauram aduda moderator oina Manipur University of Culture ge VC Professor Paunam Gunindro cultural activist Mutuwa Bahadur Manipur University ge Manipur Department ki Assistant Professor Dr. N Sanatomba Manipur Apex Handloom Weavers and Handicrafts Artisan Cooperative Society Limited ki Vice President S Buvon amadi Mahiroi Lup Singhe Luchingba Kayana Sarugyake
Manipur gi iyongda saba potoksing kananabagi damak school singda cultural policy semba mathoktai lamdam sigi chatnabi kaya nongmagi mangsilakli hawgatlakliba mahiroi singda lamdam sigi chatnabi thogalon khanghaunanaba cultural education hapchinba tangai fade cultural policy semduna lamdam sigi chatnabi kayabu manghandana thambada Laingak ke daitya changi laingak amadi mari lainaba department na hiram asida akhanaba meeting changbiu matam sigi nupi singna fanek set pa haite hairaga lemjabugum thokle fanek set padi haidraga fanek set pa nungaite haibasi yamna ikai ningai ni hainasu phongdokhe ngasigi thoram aduda mari lainana MSUge President Haubizam Chalamba Mitaina Haike Lamdam Asige Nupi Oibisingna Hingnana Bagi Lanfamda Fi Saduna Yum Purakivani Manipur gi nupi khunaina sinfam ama oina chatharamba fi ngaside mapalamgi machine na saba fijet kayana mahut sinkre class 8 ki mathakta leiba satra khudingmak fanek set kadabani haiba chana kanglon laikrabasu set liba fanek sing adu mapalamgi machine na saba fanek sing na mahut silakpa asida aikhoige iyonggi fi asi kalhaudaba yade haiduna mahiroi lop sing na sinduna ngasigi discourse asi pangthokpani haina phongdokhe Ngasi Imphal gi Congress Bhavan da handakta police station mapan na konba mafam dagi afaspa lokthokraba matung ngasi MPCC Risangkai Singh Hall da chingi mafam sing dagi afaspa lokthoktriba karigino highway matangda paugi mifam ama pangthokre paugi mifam aduda MPCC gi working president T Manga Baifeina haikibada Naga amasung kuki ge lalholup singna ceasefire amasung su lainaduna yamna ingna chikna chingi lamsingda leiri adubu paliba sarkar asina chingi lamsingdagi afaspa lokthok triba karigino haina hangke amasung tamgi mafam singdagi afaspa lokthok liba asigumna chingdagi su lokthokpam thoktabra haina makhata ke Board of Secondary Education Manipur Bosemna Lauba High School Living Certificate Examination ngasidagi haukre Jiribam District kisu Center ahum Jiribam Higher Secondary School JHSS Kasturba Girls High School KG HS amadi Borobekra Higher Secondary School BHSS da Mahiroi Chatruka Kunithoina exam thari ngasidagi hauna pangthokliba exam asida thokhaningdaba thodok sing thokpagi paulaitri santi oina exam pakthokle ngasi examination asida JHSS ki center da mahiroi punna chahunga kontrahumdoi exam thagadabada mahiroi taramathoi exam thakide punna mahiroi chahunga kunithoina exam thaki KGHS ki center da mahiroi punna chamaga kuntaruk thagadabada mahiroi ahum exam thakide mahiroi chamaga kunhumdoi exam thaki amadi BHSS ki Center da punna mahiroi chamaga humfuhumdoi leibada mahiroi tarahumdoina exam thakide mahiroi chama yankhai exam thaki section tharang oina school singda police personnel singna ngaksen bagi thabaksu tauri ngasi dagi hokhiba high school living certificate examination gi OC oiriba G Manglem Sharma na haike exam gi center oiriba Borobekra higher secondary school BHSS asida mahiroi punna chamaga humfuhumdoi leibada mahiroi tarahumdoi exam thakide mahiroi chamaga yankhai exam thaki hozik fawada pamdaba thodok sing thokpa leitri yamna santi oina exam thari haina phongdokhe Chief Minister gi instruction makhada chaka ani panba engine gari thobasing ngarang police na tongan ba mafam singda check tawduna helmet uptaba sing fine thihankre loinana helmet anauba amamam lehenduna uphanbagi drive su sathakre ngarangi drive aduda traffic control police thawbal gi inspector Amin Bani na gari macha thawriba singna yariba makhai helmet uplaga gari thobinanaba amadi chahi sudriba angang singna mi ahum tongsillaga gari thauba tokpiyu haike Imphal West Commando na ngarang ayuk pung taraga makhai taba matamda arapti mayai lekai dage wahengbam tomba chahi nifutaruk apokpa lekhidraba thaimu amasung kiyamgai mamang lekai dage MD Safaudin chahi kuntra mathoi apokpa MD Jiauddin Kauba gang member ani fare
हौखिबा फेब्रुआरी 28 की नुमिदांग पुंग तरागा मखाई ताबा मतमदा अराप्ती मखा लकाईगी लंबीगी नाकलदा मियामदा अकी तुजुंग पोहननबा चाइनीज हैंड ग्रेनेड हापा स्टील गी टिफिन अमा थमलमखिबा अदु मखोइननी हाइना फोंदोरखी हाइरी फारबा सफौद्दीन असी क्यामगई मुस्लिम अराप्ती ग्राम पंचायत की प्रधानी अमसुंग मंगोंदगी मोबाइल अहुम रिकवर तौरे हाइरी त्रिपुरा की खुदमाबा अईबा सोइबम सुरेश सिंहना ngarang numidang taibangi sintha loiraduna khwai miyambu thadokuna ईश्वर की मफमदा तिनखिबदा मणिपुर लिटरेरी एंड कल्चरल फोरम त्रिपुरा ना अवाबा फोंदोखरे इंग्लिशिंग अमगा चमापन कुंथ्रानी थोइदा अगरतलागी धलेश्वर मैतै लेकाइदा पोखिबा लेखिद्रबा सकनाइरबा असि सोशियोलॉजी अमदी हक्सेलगी मरमदा मास्टर लोइसिलबा मतुंग त्रिपुरा लेंगाकी पब्लिसिटी ऑफिसर अमा ओइना थबक चंगदुना हेल्थ ऑफिसर ओइखे महागलुप कयादा यौसिंदुना खुनाइगी नगनबा मरी लेनरमी मणिपुर साहित्य परिषद त्रिपुरा की सभापति ओइना लमदम असिदा मणिपुरी साहित्य अमसुंग कला संस्कृति चौखटनबा होनबदा थवाई यावरंबा मिसक अमनी हाइना मणिपुर लिटरेरी एंड कल्चरल फोरम त्रिपुरा की सेक्रेटरी क्वेश्ना मंगालना थादोरकबा चेरोल अमना हाइरी महाकना साहित्यदा तखेंदा मैतै खुंताबा हाइबा खुनाइरोलगा मरी लेनबा वारेंगी लाइरिक अमा फोंखिबतनतना सैरेंग वारेंग कया अमसु मणिपुर अमदि त्रिपुरादा फोंबा मैगजीन पाउचेदा फोंख्रे सकनाइरबा असिना लेखिदबसी त्रिपुरा मणिपुरी खुनाइगी अचौबा अमांगबनी हाइना चेरोल अदुना मखातारी पोनी टीवीना संदोक्चबा तांकक असिगी मणिपुरी पाउ तांकक असिदा लोइसिनजरे।